कुकी नुपी अमा मैरा पाइबिसिंग कनख्रे लोकताक प्रोजेक्ट के लोअर कोम कैरब खुलदगे हौजिकना कोम फुरुपता युम पालबे कुकी जो नुपी अमा बिष्णुपुर म्युनिसिपल काउंसिल वार्ड नंबर 12 लामांग हुपी चौथे विलेज दा लैबा माकी मपामदा ngarang ayok pung 12 helakpa duwaida changlakpada maira paibising na wahong pahong satharaba matungda ngarang numidang wairam pung 3 lom tarakpada lower com kairap ke ship amadi nupi aduge mapuroibada tekta kaidana khusinakre ngarang gi thokdok adu kuki jo nupi jeni jo chahi 13 mapuroiba Andrew com lower com kairaptage hairiba nupi asina yamna singnaningai oiba mawongda laman hupi चौथे खुलद मतोमता लाकपगी लंबीदा मफम अदुदा खुल ngagliba maira paibisingna kadaidagi lakpano kari phurupno haibana chingba wahang hanglaba matung village volunteer singda amadi chothe khulgi miyoi singda pau pi kheng adugi matung miyamna wahang pahong tauki haire maduda Jenny Zawhairi banupi asina mahak sahi asigi June thada loktak project ki lower com kairapta leiba nupa amada yum pale hairakpadage miyamna lower com kairap ke chip amade mahaki mapuroiba do chothe village da laknaba paupi kheng kona thengbada lower com kairap ki chip amadi mapuroiba Andrew laklaba matung nupi adu tekta kaidana village volunteer amade maira paibising na khusina khe nupi adu khusina khre haiba pau tabadage manipur gi tongan ba mafam dagi lakpa khoisauna raba miyamna nupi adu gi mi leinadraba mapam gi yum ani mai tha khre ngarang gi thokdok adu da sokapandi ya hodre yum mai tha ba du gi pau phangbadage बिष्णुपुर पुलिस स्टेशन की ओसी अमदे मखा ताब पुलिसिंग लाखिबगा लोइनना बिष्णुपुर फायर सर्विस लाक्तुना युमनी अदु कन्नब होनखे अदुबु युमनी अदुगे सरुक अयाम चाख्रे ngarang gi thokdok अदुगी matang द मैतै gi विलेज वॉलंटियर अमना मीडिया दा हाई मैरा पाइबी इमा सिंगना नुपी असे फाजिनदुना थमले हाइबगी पाउ फंगबदगे चौथे विलेज द चंगलकपने नुपी असिदा वाहंग पहंग तौबदा महाकी नुपा कोम फुरुप के एंड्रियुगा साउनबदगी लाकपनी हाइना खुमलखे mahaki paukhum taraba matung mahaki mapuroiba amade village sipta pau piraba matung tekta kaidana khusinakre haire thokdok adugi matangda lower kairap ke village chief serto adom kom na hai ngasi maira paibi amade village volunteer singna mahaki kom phurupta yum palabi sothe khuldage jau nupi ama tekta kaidana khusinarakpa sigidamak thagachare aikhoigi kom phurup ase yamna pikpa aduga problem di yamna thokpa phurup ne अदुबु मैतै इसिलिनाउ सिंगना ngakpiduna thambiba sigidamag thagachare ngarangi thokdok adugi matangda Bishnupur Municipal Council Ward number 12 ta leiba lamang hupe chothe village authority gi secretary apring chothe na hai ngarang thokliba thokdok ase yamna angakpa phawbe haujik Manipur da thokliba kanglup ki irang ase haurakpadage chothe khulasi da leiba kuki sing chatkhina ba haibadagi chanakhre khulasi da kuki joge yum lei makhoi mafam ase thadokuna chanakhrabanei ngarang ikhang khangawdana Jenny hairiba nupi ase lakpase khulasigi miyoi singde khangawdrai adubu village volunteer singna thengnarakpadage chothe village authority da pau pirakpadage khangbane adudagi maitai isilinau singna khut phawba thadana wahong pahong tawroba matung lower com kairap ke chief amadi mapuroiba kauraga khusinabane matung da suwari sanaduna lamdam asida tangdu laitaba puraknaba hotnaminasi hai kheng Imphal Jiri lambida petrol tanker da nongmai kapsilakre थाउ टैंकर के ड्राइवर सिंह स्टारिंग पाइदबगी खोंजंग चंगसिलगने एसोसिएशन जिरी बामदगे CRPF की स्क्वाड का लोइनना लाखिबा थाउ टैंकर द नोंगमै कापसिलकले ngasi थाउ टैंकर सिंह चेनबा लेपलगनी हाइना ऑल मणिपुर पेट्रोलियम प्रोडक्ट्स ड्राइवर एसोसिएशन लाउथोखरे थौदोक अदुगी मतंगदा टैंकर अदुबो थौरखिबा ड्राइवर ना हाई थौदोक अदु ngarang ayuk pung 13 minute 30 rom ताब मतमदा थोखिबने टैंकर सिंह अदु ngahan Jiribam dagi Imphal da thorakibane loinana none da hing leklaba matungda ngarang ayok CRPF ke convoy ga loinana Imphal tamna thorakbada none police station dagi kilometer ama makhairom chalaga leiba none AR post manak da thokibane mafam adu da lairamba masak khangdaba miyoi kharana thorokliba gari sing adu khamna bahairakbada gari khamdi haiduna nongmai kapsilakibane nongmai kapsilakpa adu da mahakna thoriba tanker gari registration number MN01 AA 0407 ge oi thangba second driver ge fampham leiba nakal gi thongda nongmai maru ama pankhe adubu mahak masadi asogapan yahodre gari da nongmai na pale haiba khanglabasu mahak gari khamlamdana kanna thoraga lakhi haina su paudam khe